Independent Demand Day Haina Mingthonduna Lona thingkhraba lalhoulup Revolutionary People's Front RPF ke nifutaruk Suba Mapok Kumon Thouram Ngasi mapung phana Pangthokhre Haina lalhoulup asigi Deputy Secretary Publicity Roben Khuman na thadorakpa cherol amana phongdorakli cherol asina hai Thouram adu Manipur amasung Manipur ki wangmada leiba party amasung party asige lanmi sanglo PLA ki unit department amate station khudingmakta pangthokminakhe party asige Central Bureau ke makhada leiba division ke mafam singdasu party ke Mapok Kumon ga mari leinana flag festoon amate star na chingba thetuna mafam adu ke miyam ga punna pangthokminakhe Nuwida asigi mapung oiba thoramde party ki firal da ikai khumnabo utuna ima leiba kitamak thawai thingkhraba athauba singgi mafamda kok nonduna ikai khumnaba utkhi loinana ikai khumnajaraba party asigi acting president ngobana Manipur ki miyamda piba yaifa paujel pathoktuna maruoiba thoram oikhe Party asigi nifutaruk Suba Mapok Kumon ge paujel asina Manipur da yel hongai dage khundaminariba kangluk pumnamak amatta oina punsinduna ireibak miyam gidamak he namangjil thana kathokpa ngamba nungsi chanana hingminnaba amasung maipak papurakpa ngamba oirasanu haina cherol asina makhatana phongdorakli